Hello, 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 hello. Discovery Kangleipak Pumiyeng Tabiriba Kudingmapu. Hello, hello. Nungaling na Param Noksari. Asi Sareng Sagin Napagi or Masibu Sarugabi Nabita Baka Makada Pizariba WhatsApp number Sida Tangbirau or Masibu Makada Pizariba WhatsApp number Sida Tangbirau or Mayam Punamak Sareng Kudol Tambiu Hibisida Sarugabi with the Makta Discovery Kangleipak Makidigi Noloksari.
Leave on the beat. The Bluetooth device is ready to pair. Connected. Yeah. Please tell me that I can't, that I won't, that I fail, that I'll never make it out, yeah. Please tell me all the bad, never good, fill my head full of every single doubt, yeah. Please say any negative thought, I pop off when I hear people say I cannot. I get off to the thought of proving everyone wrong, I won't stop to the top, so you better back off and get lost. I'ma stay loud, stay proud, never running out, never heading south. I'll be spreading out, call it word of mouth, can't put me down, I'll be getting loud. You can have it down, know what I'm about, have your friends out, if you're in it now, I keep making sound. Member khudimmakna live ta saruk yabinagidmakta Discovery Kangleipak Maikidagi Nuluksari. Another round, jumping around, can't stop me now. You wanna with me? Slow burn like AC. Just tell me when I'm gonna show you so you can just tell me. Just tell me. Mayam ngahak aiboy na heading amanitang tahanjarake. Yam nungaijare, madam. Akhogisi adum member singse ahanba live thabase ahanba oibanina adum ahanba lakpa madam na hana adum hobiro kasu kaide. Ahanbada madam gi ming leifam aduga isagi biodata kitang haibiram. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯌꯥꯔꯗꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯒꯤ ꯁꯤꯟꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯗꯤꯁꯀꯚꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯇꯝꯄꯥꯛꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯍꯣꯁ ꯑꯣꯏꯔꯤꯕ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯤ ꯁꯒꯣꯜꯕꯟ ꯁꯌꯥꯡ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯂꯩꯖꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯖꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯃꯣꯗꯤꯅꯤ ꯊꯧꯅꯥꯎꯖꯝ ꯑꯩ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯁꯥꯔꯚꯤꯁ ꯇꯧꯖꯕ ꯈꯣꯠꯆꯕꯗꯤ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ
wareng isai sumaina iba khotpasida khitang haujarakpani ai saireng isai amaka kogi phongjakre ibi chitra pangamna sakpidona aduga ekogi saireng chu ekogi aigi group ojariba ibasingi ipak haidana ningtholaba adugumlaba ekogi ipak group da ai koi oja mayam punsilakanda phongba lairik amakhakta aigi saireng anikhak saruk yaba ngamjakre masini aigi biodata aduga aigi saireng anikha kaya lanthokadabano ja aigi saireng nupini ai mamani sainol na maning tamlingai matam ningdu temsingnaraduna samlangna nujagi lengpak thanna soyainaringai angunba pungsiba santagi ayukto munbikre ngasidi matam kaubi lairembina munbikre ngasidi matam kaubi lairembina thinbirakle anauba manja sangaida thinbirakle anauba manja sangaida khongkatle samlangsu sainolgi khongkatle samlangsu sainolgi lutung sambul se napun sindona maning tamba yahanda phajinbiri namda thonbiraduna polum kayasu namda thonbiraduna polum kayasu nanthokpa yada se napun simbiri zatnabigi nahongna nanthokpa yada se napun simbiri zatnabigi nahongna thengla ahing tanglauda sikta sikla matamda ningaidana yatariba manja manak naknata hangdokluri aigi thamoi tabununggi wari palem panthau anigi pithuk naiba minungsi singthokluba langlado kisi thangna lairamle palem panthau anigi pithuk naiba minungsi singthokluba langlado kisi thangna lairamle tasinjaba sungamda punsinkraba langlasing tasinjaba sungamda punsinkraba langlasing kisi ma suthokngamda nupiza obi mapokna molang magi mahutsin manja pambom phairada molang magi mahutsin manja pambom phairada saidang lure ngasidi lutong hongladuna saidang lure ngasidi lutong hongladuna leipul kisi piraduna matam khongloi tungina Matang adum nupiza obi mapokna setna khaina masada mitlu pirang ihona leptana thangba khongthangna anauba yumphamda leptana thangba khongthangna anauba yumphamda lep machak kumbalo sinna mama mingthol phanglani lanpham yaida leptuna khwangset machi langlani lanpham yaida leptuna khwangset machi langlani manja magi masaigol kangkhul kaya semduna haipal laipal kayaling minungsigi irikhik achumba uhai phangnaba phajaba laipalda lairangna sathamnaba nungju nungsa kayade cheksinnabu ngaktuna mahausa nanggi hayingi asanba miengda lepli minungsigi phampakta nupini aidi mamani lepli minungsigi phampakta nupini aidi mamani matang aswaida aigi ahanba sareng loisinjare oja mathang amuk thidharakidra adum akhogidi matam sangna adum lawbiba yani kaisi kaidi madam akhogis da mi yamdabanina anauba participate lakti phau madam gi adum wari watai adum sanaji madam oja adudi ai anisuba sareng amuk adum pathabiro aigi anisuba sareng miyamda ktol tamjari aigi sarenggi maming ningtamba piba ngamdraba phadokni aidi kathoklaba punsise ima nanggidamak tungoinana thanramlaga kalak mihauba
ꯈꯪꯂꯦ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯛꯆꯥꯡꯒꯤ ꯁꯤꯡꯂꯤ ꯈꯨꯗꯤꯡ ꯏꯆꯦꯜ ꯀꯟꯅ ꯆꯦꯜꯂꯤ ꯍꯥꯏꯕ ꯏꯃꯥ ꯅꯪꯒꯤ ꯏꯔꯤꯛꯅ ꯈꯣꯟꯖꯦꯜ ꯌꯥꯡꯅ ꯉꯁꯤꯁꯨ ꯃꯃꯤ ꯁꯥꯝꯂꯛꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯉꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯅꯪꯕꯨ ꯃꯃꯣꯟ ꯅꯣꯛꯍꯟꯕꯗꯤ ꯃꯃꯤ ꯁꯥꯝꯖꯜꯂꯛꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯉꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯅꯪꯕꯨ ꯃꯃꯣꯟ ꯅꯣꯛꯍꯟꯕꯗꯤ ꯎꯖꯕ ꯉꯝꯗ꯭ꯔꯦ ꯏꯃꯤꯠꯁꯤꯅ ꯅꯪꯒꯤ ꯃꯣꯃꯣꯜ ꯃꯤꯅꯣꯛꯇꯣ ꯀꯣꯏꯅ ꯆꯠꯂꯨꯔꯦ ꯆꯤꯡꯌꯥ ꯇꯝꯌꯥ ꯁꯤꯜ ꯊꯨꯡꯅ ꯐꯪꯗ꯭ꯔꯦꯅꯦ ꯏꯃꯥ ꯅꯤꯡꯇꯝꯕ ꯈꯣꯡꯆꯠꯀꯤ ꯄꯟꯊꯨꯡꯗꯤ ꯀꯣꯏꯅ ꯆꯠꯂꯨꯔꯦ ꯆꯤꯡꯌꯥ ꯇꯝꯌꯥ ꯁꯤꯟ ꯊꯨꯡꯅ ꯐꯪꯗ꯭ꯔꯦꯅꯦ ꯏꯃꯥ ꯅꯤꯡꯇꯝꯕ ꯈꯣꯡꯆꯠꯀꯤ ꯄꯟꯊꯨꯡꯗꯤ ꯐꯥꯗꯣꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤꯅꯤ ꯀꯥꯎꯉꯝꯗ꯭ꯔꯤ ꯉꯁꯤꯁꯨ ꯐꯥꯗꯣꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤꯁꯤꯅ ꯀꯥꯎꯉꯝꯗ꯭ꯔꯤ ꯉꯁꯤꯁꯨ ꯎꯗꯨꯅꯇ ꯂꯩꯔꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯁꯛꯇꯝꯗꯤ ꯑꯃꯝꯕ ꯀꯥꯒꯤ ꯆꯄꯜ ꯅꯨꯡꯁꯤꯗ ꯃꯃꯤ ꯁꯥꯃꯤ ꯑꯃꯝꯕ ꯀꯥꯒꯤ ꯆꯄꯜ ꯅꯨꯡꯁꯤꯗ ꯃꯃꯤ ꯁꯥꯃꯤ ꯇꯥꯔꯤ ꯇꯠꯇꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯪꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯇꯥꯔꯤꯅꯦ ꯇꯠꯇꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯅꯪꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯅꯨꯡꯍꯤꯛꯅꯔꯕ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯈꯣꯟꯊꯥꯡ ꯑꯣꯏꯅ ꯅꯨꯡꯍꯤꯛꯅꯔꯕ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯈꯣꯟꯊꯥꯡ ꯑꯣꯏꯅ ꯆꯦꯛꯄꯜ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯕ ꯀꯥꯅꯨꯡꯁꯤꯔꯅꯤ ꯐꯥꯗꯣꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤꯅ ꯂꯦꯜꯂꯤꯕ ꯉꯁꯤꯁꯨ ꯆꯦꯛꯄꯜ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯕ ꯀꯥꯅꯨꯡꯁꯤꯔꯅꯤ ꯐꯥꯗꯣꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤꯅ ꯂꯦꯜꯂꯤꯕ ꯉꯁꯤꯁꯨ ꯍꯛꯆꯥꯡꯅ ꯐꯥꯗꯣꯛ ꯑꯣꯏꯔꯕꯁꯨ ꯑꯃꯝꯕ ꯀꯥꯅꯨꯡꯁꯤꯗ ꯊꯋꯥꯏꯗꯤ ꯂꯩꯍꯧꯔꯦ ꯅꯌꯥ ꯊꯪ ꯉꯥꯛꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯍꯛꯆꯥꯡꯅ ꯐꯥꯗꯣꯛ ꯑꯣꯏꯔꯕꯁꯨ ꯑꯃꯝꯕ ꯀꯥꯅꯨꯡꯁꯤꯗ ꯊꯋꯥꯏꯗꯤ ꯂꯩꯍꯧꯔꯦ ꯅꯌꯥꯊꯪ ꯉꯥꯛꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯁꯔꯨꯗ ꯎꯟꯇꯅ ꯀꯨꯞꯂꯕꯁꯨ ꯉꯥꯏꯈꯤꯒꯦ ꯃꯄꯥꯎꯗꯣ ꯅꯤꯡꯇꯝꯕꯒꯤ ꯉꯥꯏꯈꯤꯒꯦ ꯃꯄꯥꯎꯗꯣ ꯅꯤꯡꯇꯝꯕꯒꯤ ꯃꯃꯥ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯤꯒꯤ ꯃꯃꯥꯒꯤ ꯐꯤꯖꯤꯗ ꯌꯥꯟꯈ꯭ꯔꯕ ꯏꯃꯥ ꯅꯪꯒꯤ ꯐꯅꯦꯛꯀꯤ ꯃꯃꯜ ꯈꯪꯗ꯭ꯔꯕ ꯀꯌꯥꯅꯗꯤ ꯅꯣꯛꯂꯤꯅꯤ ꯁꯥꯔꯤꯒꯤ ꯄꯜꯂꯨꯗ ꯌꯥꯜꯂꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯥꯛꯅꯇ ꯁꯥꯔꯤꯒꯤ ꯄꯜꯂꯨꯗ ꯌꯥꯜꯂꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯥꯛꯅꯇ ꯑꯃꯥꯡꯕꯅꯤ ꯈꯜꯂꯕ ꯅꯥꯊꯩꯔꯕ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯔꯨꯝꯗꯩ ꯑꯃꯥꯡꯕꯅꯤ ꯈꯜꯂꯕ ꯅꯥꯊꯩꯔꯕ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯔꯨꯝꯗꯩ ꯐꯪꯂꯣꯏ ꯀꯩꯗꯧꯅꯨꯡ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯐꯪꯂꯣꯏ ꯀꯩꯗꯧꯅꯨꯡ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯂꯩꯍꯧꯔꯅꯤ ꯏꯃꯥ ꯅꯊꯥꯗꯒꯤ ꯅꯥꯊꯩꯔꯕꯁꯨ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠꯀꯤ ꯃꯔꯨꯝꯗ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯣꯏꯅ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯕꯨ ꯂꯩꯕꯒꯤ ꯆꯥꯡꯗꯝꯅꯅꯤ ꯀꯅꯥꯒ ꯂꯦꯟꯖꯒꯦ ꯄꯨꯟꯁꯤꯁꯦ ꯅꯌꯥꯊꯪ ꯉꯥꯛꯅ ꯀꯩꯁꯨꯝ ꯁꯪꯁꯤꯗ ꯐꯥꯗꯣꯛ ꯑꯣꯏꯔꯕꯁꯨ ꯏꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯆꯥ ꯑꯣꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯦꯟꯖꯒꯦ ꯄꯨꯟꯁꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯆꯥ ꯑꯣꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯦꯟꯖꯒꯦ ꯄꯨꯟꯁꯤ ꯑꯣꯖꯥ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯗ ꯃꯦꯗꯥꯝꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯗꯤꯁꯀꯣꯕꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯂꯥꯏꯚꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛꯁꯦ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯃꯨꯛ ꯐꯣꯡꯕꯤꯈ꯭ꯔꯕꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯀꯩꯅꯣꯁꯤꯡꯗ ꯈꯨꯠ ꯊꯥꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏꯅ ꯁꯥꯕꯤꯔꯝꯃꯨ ꯑꯣꯖꯥ ꯑꯩꯁꯦ ꯏꯕꯒꯤ ꯂꯝꯗꯗꯤ ꯌꯥꯝꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯥꯏꯕꯗꯤ ꯏꯖꯔꯛꯑꯦ ꯈꯔ ꯉꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ 1987 88 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯏꯖꯔꯛꯑꯦ ꯇꯧꯕꯗꯕꯨ ꯑꯩ ꯂꯥꯏꯔꯤꯛ ꯅꯨꯡꯂꯤꯛ ꯐꯣꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯇꯧꯕꯗꯤ ꯀꯌꯥ ꯇꯧꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯈꯨꯠ ꯊꯥꯖꯕꯁꯦ ꯑꯩ ꯏꯁꯩꯁꯨ ꯑꯗꯨꯝ ꯏꯁꯩ ꯃꯌꯦꯛꯁꯨ ꯑꯗꯨꯝ ꯏꯖꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯑꯗꯒꯤ ꯈꯔꯁꯨ ꯑꯗꯨꯝ ꯈꯨꯠ ꯊꯥꯖꯩ ꯑꯗꯨꯒ ꯑꯅꯝꯕꯅꯗꯤ ꯑꯣꯖꯥ ꯑꯩ ꯁꯩꯔꯦꯡꯁꯤꯗ ꯈꯔ ꯍꯦꯟꯅ ꯏꯖꯩ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯩꯔꯦꯡꯁꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ 2022 ꯁꯤꯒꯤ ꯆꯍꯤꯁꯤꯗꯗꯤ ꯑꯩ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯃꯈꯛꯇꯪꯗꯤ ꯐꯣꯡꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯖꯔꯤ ꯉꯝꯕ ꯉꯝꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ
ꯐꯣꯡꯖꯒꯦ ꯍꯥꯏꯅ ꯇꯧꯖꯔꯤ ꯑꯗꯨꯒ ꯏꯁꯩ ꯑꯃꯈꯛꯇꯤ ꯑꯩꯒꯤ ꯃꯌꯦꯛ ꯑꯃꯈꯛꯇꯤ ꯃꯃꯥꯡꯒꯤ ꯗꯤꯁꯦꯝꯕꯔꯒꯤ 2021ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5ꯗ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄꯤ ꯆꯤꯇ꯭ꯔꯥ ꯄꯥꯉꯝꯕꯝꯅ ꯁꯛꯄꯤꯗꯨꯅ ꯏꯁꯩ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯈ꯭ꯔꯦ ꯐꯣꯡꯖꯈ꯭ꯔꯦ ꯍꯣꯏ ꯑꯗꯨ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭ ꯔꯥꯏꯇꯔ ꯑꯗꯒꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯩ ꯀꯜꯆꯔꯦꯜ ꯐꯣꯔꯝꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯎꯕꯤꯔꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯒ ꯀꯔꯝ ꯀꯔꯝꯕ ꯂꯤꯡ ꯂꯩꯅꯕꯒꯦ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯖꯥ ꯑꯩꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯑꯃꯈꯛꯇ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛ ꯍꯥꯏꯗꯅ ꯑꯃꯈꯛ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯁꯤ ꯑꯩꯅ ꯊꯦꯡꯅꯖꯔꯨꯕ ꯃꯇꯝꯗ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗꯗꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯑꯗꯒꯤ ꯑꯩꯅ ꯏꯖꯔꯤꯕ ꯕꯣꯏꯁꯤꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩ ꯐꯣꯡꯗꯣꯛꯄ ꯌꯥꯕꯒꯤ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯁꯤꯗ ꯑꯣꯖꯥ ꯀꯅꯥꯝꯇꯅ ꯑꯩꯁꯦ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯀꯔꯤꯝ ꯂꯩꯖꯗꯦ ꯑꯩꯅ ꯄꯥꯝꯃꯟꯈꯤꯗꯅ ꯑꯩ ꯏꯇꯣꯝ ꯈꯛꯇ ꯃꯁꯤꯗ ꯖꯣꯏꯟ ꯇꯧꯁꯟꯖꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯏꯕꯒꯤ ꯏꯄꯥꯛꯁꯤꯗ ꯑꯩꯅ ꯁꯩꯔꯦꯡ ꯑꯏꯕꯁꯦ ꯁꯨꯝ ꯊꯥꯒꯠꯆꯔꯦ ꯊꯥꯒꯠꯄꯗꯒꯤꯗꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯛ ꯈꯪꯕꯤꯔꯛꯇꯅ ꯑꯩꯁꯦ ꯑꯏꯕꯒꯤ ꯏꯄꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯔꯦ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯝ ꯃꯇꯝ ꯈꯔ ꯁꯥꯡꯖꯜꯂꯛꯄꯗꯒꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯏꯄꯥꯛꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯔꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤቭ ꯔꯥꯏꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯗꯅ ꯑꯃ ꯂꯩꯕꯁꯤꯗꯁꯨ ꯑꯩ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯩ ꯖꯣꯏꯟ ꯇꯧꯖꯔꯦ ꯑꯩꯒꯤ ꯀꯔꯤ ꯑꯙꯥꯔ ꯀꯔꯤ ꯀꯔꯥ ꯂꯤꯡ ꯃꯔꯛ ꯊꯠꯅ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯦꯗꯥꯝꯗ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯁꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤꯁꯤꯡꯁꯤꯅ ꯃꯦꯗꯥꯝꯒ ꯈꯨꯠꯁꯝꯅꯔꯒ ꯃꯦꯗꯥꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯐꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯍꯦꯜꯞ ꯇꯧꯕꯤꯔꯛꯄ ꯂꯩꯕꯒꯦ ꯍꯥꯏꯕ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯅꯗꯤ ꯑꯏꯕꯁꯤꯡꯒꯤ ꯄꯥꯝꯖꯕ ꯒ꯭ꯔꯨꯞꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ MA ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯤ ꯉꯝꯖꯗꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕꯗꯤ ꯑꯣꯏꯖꯕ ꯑꯗꯒꯤ ꯑꯩ ꯁꯩꯔꯦꯡꯗꯤ ꯈꯔ ꯃꯁꯤꯡ ꯌꯥꯝꯅ ꯏꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤ ꯑꯣꯖꯥ ꯍꯥꯁꯤꯝꯅ ꯄꯨꯟꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯀꯩꯅꯣꯃꯛꯇꯤ ꯑꯩ ꯀꯥꯎꯖꯔꯦ ꯃꯁꯤꯡꯃꯛꯇꯤ ꯁꯤꯒꯨꯝꯕ ꯈꯔ 45ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯈꯣꯝꯖꯤꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤ ꯑꯃꯃꯝꯒꯤ ꯁꯩꯔꯦꯡ ꯑꯅꯤꯁꯤ ꯀꯂꯦꯛꯁꯟ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯩꯔꯦꯡ ꯑꯅꯤ ꯄꯤꯕ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯃ ꯐꯥꯎꯕ ꯇꯤꯡꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯥꯁꯤꯝꯁꯤꯅ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯁꯤꯅ ꯀꯩꯅꯣ ꯑꯃꯈꯛ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯐꯣꯡꯉꯤ ꯑꯗꯣ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯄꯔꯤꯁꯠꯀꯤ ꯍꯣꯜꯗ ꯑꯩꯈꯣꯏ ꯑꯏꯕꯒꯤ ꯏꯄꯥꯛꯅ ꯁꯤꯟꯕꯤꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯃꯥꯏꯅ ꯐꯣꯡꯈꯤꯕꯗ ꯑꯩꯒꯤꯁꯨ ꯁꯩꯔꯦꯡ 2 ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯌꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯔꯨꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯂꯩꯖꯩ ꯑꯗꯨꯒ ꯑꯩ ꯂꯥꯏꯔꯤꯛ ꯐꯣꯡꯅꯅꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯊꯝꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝꯒ ꯃꯊꯪꯅꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯕꯔꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯑꯩꯒꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤ ꯑꯏꯕꯁꯤꯡꯕꯨ ꯑꯩ ꯏꯁꯥꯃꯛꯅ ꯑꯏꯕꯁꯤꯡꯕꯨ ꯄꯥꯝꯖꯕ ꯑꯏꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯕꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯅꯕ ꯍꯥꯏꯗꯨꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯑꯏꯕꯁꯤꯡ ꯈꯣꯔꯤꯔꯣꯜꯗ ꯈꯪꯗꯥꯔꯤꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯗꯣꯛꯆꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯡꯗꯣꯛꯄꯅꯤ ꯑꯗꯨ ꯃꯁꯤꯗ ꯑꯗꯨꯝ ꯃꯦꯗꯥꯝ ꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯣꯜꯁꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯧꯍꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤ ꯃꯈꯥ ꯇꯥꯕ ꯃꯦꯗꯥꯝꯒꯤ ꯑꯇꯣꯞꯄ ꯁꯩꯔꯦꯡꯁꯤꯡ ꯄꯥꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯦ ꯑꯅꯧꯕ ꯀꯩꯅꯣ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡ ꯑꯃ ꯄꯥꯔꯤꯉꯩꯗ ꯑꯅꯧꯕꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯣꯖꯥ ꯉꯁꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯕꯔꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯑꯣꯖꯥꯒꯤ ꯑꯁꯤꯒꯨꯝꯂꯕ
ꯀꯩꯅꯣ ꯑꯁꯤ ꯊꯦꯡꯅꯖꯔꯨꯕꯁꯤ ꯆꯦꯅꯦꯜ ꯑꯁꯤ ꯊꯦꯡꯅꯖꯔꯨꯕꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩ ꯏꯁꯥꯅ ꯏꯕ ꯄꯥꯝꯖꯕꯅꯤꯅ ꯑꯣꯖꯥꯒꯤ ꯗꯤꯁꯀꯚꯔꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕꯁꯤꯗ ꯑꯩ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯅꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯃꯥꯂꯤꯀꯥ ꯃꯥꯂꯇꯤ ꯃꯙꯨꯃꯇꯤ ꯄꯣꯝꯁꯥꯠꯅꯕꯤ ꯂꯩꯔꯥꯡ ꯄꯔꯤꯖꯥꯠ ꯂꯩꯔꯥꯡ ꯊꯟꯅ ꯌꯥꯎꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯦ ꯀꯔꯝꯕ ꯂꯩꯔꯥꯡꯕꯨ ꯋꯥꯠꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯂꯝꯐꯦꯜ ꯄꯥꯠꯇ ꯑꯣꯡꯈꯤꯕꯤ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡꯕꯨ ꯍꯦꯛꯂꯨꯔ ꯌꯥꯎꯍꯟꯁꯤꯔꯥ ꯂꯩꯆꯜꯂꯛꯇ ꯂꯩꯔꯥꯡꯁꯤꯡꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯏꯇꯥꯔꯣꯏ ꯃꯨꯅ ꯃꯨꯅ ꯌꯦꯡ ꯋꯥꯔꯧꯅꯨꯀꯣ ꯑꯩꯕꯨ ꯅꯄꯥꯡꯂꯛꯇ ꯇꯤꯜꯍꯩꯗꯦ ꯃꯄꯨꯒꯤ ꯁꯔꯤ ꯋꯥꯁꯛ ꯀꯥꯏꯐꯔꯣꯏ ꯃꯄꯨꯒꯤ ꯁꯔꯤ ꯋꯥꯁꯛ ꯀꯥꯏꯐꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯁꯥꯌꯣꯜ ꯌꯥꯎꯅ ꯂꯩꯁꯥꯠ ꯇꯝꯕꯤ ꯍꯥꯗ ꯂꯩꯔꯥꯡ ꯅꯨꯔꯥ ꯈꯨꯟꯗꯣꯡ ꯂꯩ ꯂꯩꯔꯥꯡ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯅꯄꯥꯡꯂꯛꯇ ꯇꯤꯜꯍꯟꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯁꯦꯝꯕꯤ ꯃꯨꯀꯥꯛ ꯂꯩꯗꯤ ꯆꯕꯠꯅꯕꯤ ꯑꯩꯒꯤ ꯈꯨꯖꯦꯡ ꯄꯥꯏꯕꯗꯤ ꯅꯪꯅ ꯌꯥꯎꯅꯤꯡꯕꯔꯥ ꯌꯥꯎꯅꯤꯡꯕꯔꯥꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯅꯨꯡꯗ ꯅꯄꯥꯡꯂꯛꯇ ꯇꯤꯟꯅꯤꯡꯕꯔꯥ ꯃꯃꯨꯟꯅꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯂꯩꯔꯥꯡꯉꯣ ꯅꯥꯄꯜ ꯀꯥꯅ ꯌꯥꯎꯐꯔꯣꯏ ꯑꯩꯒꯤ ꯌꯦꯟꯗꯥꯏꯅꯨꯡ ꯁꯤꯔꯣꯏ ꯂꯤꯂꯤ ꯂꯩꯔꯥꯡꯉꯣ ꯅꯥꯄꯜ ꯀꯥꯅ ꯌꯥꯎꯐꯔꯣꯏ ꯑꯩꯒꯤ ꯌꯦꯟꯗꯥꯏꯅꯨꯡ ꯂꯩꯁꯛ ꯍꯦꯜꯂꯕꯁꯨ ꯅꯪꯅ ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯔꯥꯡꯁꯤꯡꯅꯤ ꯄꯟꯊꯧ ꯇꯝꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯄꯨꯛꯃꯦꯜ ꯄꯥꯎꯃꯤꯟꯅꯖꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯏꯌꯥꯏꯊꯛꯇ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯅꯪꯕꯨꯅꯤ ꯌꯥꯎꯍꯟꯅꯤꯡꯕꯅꯤ ꯅꯄꯥꯡꯂꯛ ꯂꯩꯔꯥꯡꯉꯣ ꯏꯌꯥꯏꯊꯛꯇ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯅꯪꯕꯨꯅꯤ ꯌꯥꯎꯍꯟꯅꯤꯡꯕꯅꯤ ꯅꯄꯥꯡꯂꯛ ꯂꯩꯔꯥꯡꯉꯣ ꯅꯣꯡꯗꯝ ꯊꯤꯅ ꯇꯝꯂꯝꯗꯅ ꯅꯪꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯅ ꯂꯩꯈꯤꯕꯅ ꯂꯩꯔꯥꯡ ꯅꯅꯤꯡ ꯇꯝꯐꯔꯣꯏ ꯌꯦꯟꯗꯥꯏꯅꯨꯡꯗ ꯌꯥꯎꯐꯔꯣꯏ ꯂꯩꯔꯥꯡ ꯅꯅꯤꯡ ꯇꯝꯐꯔꯣꯏ ꯌꯦꯟꯗꯥꯏꯅꯨꯡꯗ ꯌꯥꯎꯐꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯋꯥꯛꯆꯤꯡꯒꯤ ꯒꯨꯂꯥꯞ ꯂꯩꯅꯨꯡꯁꯤ ꯋꯥꯛꯆꯤꯡꯒꯤ ꯒꯨꯂꯥꯞ ꯂꯩꯅꯨꯡꯁꯤ ꯎꯂꯦꯟ ꯆꯩꯅꯥ ꯈꯥꯡꯕꯗꯣ ꯌꯦꯡꯉꯝꯗꯦ ꯂꯥꯎ ꯂꯥꯎꯅꯤ ꯅꯇꯥꯔꯣꯏ ꯀꯌꯥꯒꯤ ꯂꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯅꯨꯡ ꯃꯃꯣꯜ ꯃꯤꯅꯣꯛ ꯇꯝꯖꯔꯣ ꯂꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯅꯨꯡ ꯃꯃꯣꯜ ꯃꯤꯅꯣꯛ ꯇꯝꯖꯔꯣ ꯂꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯌꯦꯟꯗꯥꯏꯁꯤꯗ ꯑꯣꯖꯥ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝꯒ ꯑꯗꯨ ꯃꯔꯛ ꯊꯠꯅ ꯀꯩꯅꯣꯝꯇ ꯏꯆꯦ ꯃꯂꯥꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯏꯆꯦ ꯃꯂꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯦꯛꯄꯗꯣ ꯑꯃꯨꯛꯇꯪ ꯅꯝꯕꯤꯌꯨ ꯀꯤꯠ ꯂꯥꯎꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯑꯣꯐ ꯂꯩꯔꯦ ꯏꯆꯦ ꯃꯂꯥꯒꯤ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯏꯆꯦ ꯃꯂꯥ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯑꯣꯟ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣ ꯇꯛ ꯂꯥꯎꯅ ꯊꯦꯡꯕꯤꯌꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯦꯛꯄꯗꯨꯗ ꯏꯁꯀ꯭ꯔꯤꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯦꯛꯄ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯗꯨꯗ ꯀꯤꯠ ꯂꯥꯎꯅ ꯑꯝꯇ ꯅꯝꯕꯤꯌꯨ ꯃꯥꯏꯛ ꯑꯩꯅ ꯊꯥꯕ ꯖꯒꯥꯗꯣ MIC ꯊꯥꯕꯗꯣ ꯑꯗꯨꯗ ꯀꯤꯠ ꯂꯥꯎꯅ ꯑꯝꯇ ꯅꯝꯕꯤꯌꯨ ꯑꯗꯨꯗꯤ ꯃꯊꯪꯁꯤꯗ ꯑꯣꯖꯥ ꯒꯥꯟꯙꯤ ꯂꯧꯔꯤꯌꯥꯝꯒꯤ ꯁꯩꯔꯦꯡ ꯑꯝꯇꯪ ꯄꯥꯕꯤꯔꯛꯅꯕ Si Biscopi Cinta, Dasin Minta. Aku nama Wik Hoyobi riba Amadi Eribo Hanung tadi kena Sari Zamangan untuk seberapa mic Right.
ꯑꯩ ꯉꯁꯤ ꯄꯤꯔꯤꯕ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯁꯤꯟꯊꯥ ꯂꯦꯡꯗ ꯄꯨꯟꯁꯤꯂꯣꯡ ꯍꯣꯡꯗ꯭ꯔꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯉꯥꯏꯔꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯁꯤꯟꯊꯥ ꯌꯣꯏ ꯅꯨꯡꯁꯤ ꯍꯩꯕ ꯏꯄꯅ ꯆꯩꯈꯩ ꯋꯥꯈꯜ ꯌꯣꯝꯕ ꯂꯝꯖꯤꯜꯂꯛꯇ ꯑꯄꯥꯝꯕꯅ ꯃꯥꯡꯗ ꯊꯥ ꯏꯅꯕ ꯑꯐꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗ ꯑꯋꯥꯕ ꯃꯥꯡꯈꯤꯕ ꯋꯥꯔꯒ ꯃꯍꯥꯛꯄꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯅꯄꯤꯕ ꯊꯧꯁꯤꯜ ꯃꯍꯥꯛꯅ ꯍꯥꯏꯉꯝꯗ ꯀꯌꯥꯅ ꯗꯨꯅ ꯅꯨꯍꯤꯛꯅꯅ ꯏꯔꯣꯏꯕ ꯅꯥꯏꯕ ꯑꯋꯥꯕ ꯑꯈꯨꯝ ꯇꯥꯏꯕꯪꯁꯤꯗ ꯍꯋꯥꯏ ꯑꯈꯨꯝ ꯇꯥꯏꯕꯪ ꯑꯃꯝ ꯑꯉꯥꯡꯗ ꯃꯥꯂꯦꯝ ꯅꯣꯡꯊꯛ ꯅꯥꯏꯕꯅ ꯁꯤꯟꯊꯥ ꯂꯣꯏꯅꯥꯏꯗ ꯄꯨꯟꯁꯤ ꯋꯥꯈꯜ ꯁꯤꯟꯊꯥ ꯂꯦꯡꯗ ꯑꯩꯒꯤ ꯑꯍꯟꯁꯩ ꯏꯆꯦ ꯃꯂꯥꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯑꯣꯟ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯦꯗꯥꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯑꯣꯐ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯏꯆꯦ ꯃꯂꯥ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯁꯨꯃꯥꯏꯅ ꯑꯣꯟ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣꯕ ꯃꯥꯏꯛ ꯊꯥꯕ ꯖꯒꯥꯗꯨꯗ MIC ꯊꯥꯕ ꯖꯒꯥꯗꯨꯗ MIC ꯊꯥꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯅꯝꯕꯤꯌꯨ ꯑꯣꯖꯥ ꯒꯥꯟꯙꯤ ꯀꯩꯅꯣ ꯑꯗꯨꯝ ꯄꯥꯕꯤꯔꯛꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯟ ꯇꯧꯔꯒ ꯇꯥꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥ ꯒꯥꯟꯙꯤ ꯃꯥꯏꯛꯇꯨ ꯑꯣꯟ ꯇꯧꯔꯒ ꯁꯩꯔꯦꯡ ꯑꯃꯇꯒ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯇꯥꯏ ꯍꯣꯏ ꯁꯩꯔꯦꯡ ꯑꯃꯇꯒ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯊꯦꯡꯂ ꯑꯍꯤꯡ ꯑꯁꯤꯗ ꯊꯥꯖ ꯅꯪꯗꯤ ꯅꯗꯣꯝ ꯆꯤꯛꯅ ꯅꯤꯡꯉꯥꯏꯗ ꯇꯄꯛ ꯆꯠꯂꯝꯂꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯃꯀꯣꯏ ꯅꯪꯁꯨ ꯑꯃꯛꯄ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯌꯥꯎꯗ ꯊꯥꯖ ꯃꯥꯒꯤ ꯃꯦꯡꯂ ꯃꯉꯥꯟꯗ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯌꯦꯜꯂꯝꯂꯤꯕꯣꯏ ꯑꯇꯨꯞꯄ ꯃꯤꯠꯌꯦꯡ ꯌꯥꯎꯗꯅ ꯃꯤꯠꯌꯦꯡ ꯁꯥꯅ ꯎꯔꯤꯕ ꯁꯪꯕꯥꯟꯅꯔꯕ ꯑꯇꯤꯌꯥ ꯃꯀꯣꯏ ꯅꯍꯥꯛꯀꯤ ꯁꯦꯡꯂ ꯇꯥꯕꯨꯅꯨꯡꯗ ꯇꯒꯨꯞ ꯇꯔꯪ ꯉꯥꯜꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡꯅ ꯀꯨꯐꯦꯠ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯝꯂꯤꯕꯣꯏ ꯀꯅꯥꯒꯤ ꯊꯃꯣꯏꯕꯨ ꯍꯨꯔꯤꯕꯅꯣ ꯀꯅꯥꯒꯤ ꯃꯩꯆꯥꯛꯄꯨ ꯊꯦꯝꯂꯤꯕꯅꯣ ꯀꯅꯥꯒꯤ ꯁꯩꯔꯣꯟꯕꯨ ꯑꯣꯏꯍꯜꯂꯤꯕꯅꯣ ꯇꯨꯝꯂꯤꯕ ꯀꯅꯥꯕꯨ ꯍꯧꯗꯣꯛꯂꯤꯕꯅꯣ ꯅꯪꯕꯨ ꯉꯥꯎꯖꯕ ꯀꯅꯥꯕꯨ ꯅꯪꯕꯨ ꯌꯦꯡꯂꯨ ꯂꯥꯎ ꯀꯧꯊꯣꯛꯂꯤꯕ ꯀꯣꯏꯗꯥꯅꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯏꯪ ꯇꯞꯆꯕꯤ ꯅꯪꯒꯤ ꯁꯛꯇꯝ ꯅꯪꯅ ꯑꯩꯕꯨ ꯉꯥꯎꯖꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯖꯕꯅꯤ ꯏꯐꯝꯗꯒꯤ ꯃꯤꯠꯌꯦꯡ ꯇꯥꯝꯂꯤꯕ ꯅꯥꯄꯣꯝ ꯅꯥꯏꯅ
napom loinariba loinana semliba loibi chingsang parengsing nanggi samu changthakta tumin lepliba tala pamen awangba nakoi khudingmak nakoi gi khusasingna tapna haiduna thabangi ipom maraksida nakoisu jakoi saramliboi ahing asigi sikpada thajagi thaban ipomlaksida tala pamen awangba lehau leren lenungsi maithong kuchu ngaujabi kabuklei lerang lenungsi asangba leinalakta tupak sachabi ahing singarei thabulei nakhosingchu nungsiba leinam yelamliboi tamonba malia nangonda ngasigi asikpa loidringai thajagi maithongna phiruk kumdringai amambabu anganbana tasin khomjandringai hayengi korona khongdarakringai yenhoro nungsiba leinam sanahoro malang ipomlakta liri humbagi khongchat saumlaksida aisu ngaujaukhige thajabu yengjaduna ahingsina loidringai ai anisubu saidang sinjare Zaman tabi bro. Hello. Madam Pramodini gi sayeng amatanga lanthokpiramu. ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯃꯜ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯃꯜ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯑꯍꯤꯡꯗ ꯂꯩꯁꯥꯠ ꯇꯝꯖꯕꯤ Microphone du kitang naksanbiyo mita. ꯈꯪꯂꯝꯒꯅꯤ ꯁꯤꯡꯒꯥꯔꯩ ꯃꯥꯅꯗꯤ ꯑꯣꯖꯥ ꯇꯥꯕꯤꯕ꯭ꯔꯥ Taye tabadi microphone du chin mayada kitang pusanbiyo. ꯌꯥꯕꯤꯔꯕ꯭ꯔꯥ Yeah. ꯑꯣꯖꯥ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯍꯧꯖꯔꯛꯑꯒꯦ Yeah, madam. ꯁꯤꯡꯒꯥꯔꯩ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯃꯜ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯑꯍꯤꯡꯗ ꯂꯩꯁꯥꯠ ꯇꯝꯖꯕꯤ ꯈꯪꯂꯝꯒꯅꯤ ꯁꯤꯡꯒꯥꯔꯩ ꯃꯥꯅꯗꯤ ꯑꯉꯥꯟꯕ ꯃꯍꯥꯛꯀꯤ ꯐꯖꯕ ꯅꯣꯡꯃꯇꯁꯨ ꯈꯪꯗ꯭ꯔꯕꯤ ꯑꯃꯝꯕꯂꯛꯇ ꯄꯨꯟꯁꯤ ꯂꯣꯝꯖꯕꯤ ꯂꯩꯔꯥꯡꯅꯗꯤ ꯈꯪꯂꯝꯒꯅꯤ ꯂꯣꯏꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯍꯥꯛꯄꯨ ꯈꯪꯂꯝꯒꯅꯤ ꯂꯣꯏꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯍꯥꯛꯄꯨ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯥꯏꯇꯣꯝ ꯇꯔꯛ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯇꯤꯟ ꯁꯤꯡꯅꯗꯨꯅ ꯁꯥꯠꯆꯕꯤ ꯅꯣꯡꯖꯨ ꯅꯣꯡꯂꯩ ꯅꯥꯆꯨꯡꯗꯕꯤ ꯏꯇꯥꯔꯣꯏ ꯂꯩꯃꯥꯏꯗ ꯆꯣꯏꯖꯥꯏꯅꯅ ꯀꯦꯟꯕꯗ ꯃꯤꯅꯣꯛ ꯇꯝꯖꯕꯤ ꯑꯉꯥꯟꯕ ꯀꯣꯔꯧꯍꯟꯕꯕꯨ ꯀꯤꯅ ꯁꯥꯠꯆꯕꯤ ꯅꯨꯡꯉꯣꯟꯕ ꯂꯩꯅꯥꯅ ꯂꯩꯃꯥꯏꯗ ꯅꯣꯛꯆꯕꯤ ꯑꯎꯕ ꯀꯅꯥꯅ ꯇꯛꯁꯤ ꯁꯣꯟꯖꯕ ꯂꯩꯔꯥꯡ ꯅꯪꯗꯤ ꯈꯪꯗꯕꯣꯏ ꯏꯇꯥꯔꯣꯏ ꯃꯥꯂꯤꯀꯥ ꯀꯨꯟꯗꯣ ꯅꯇꯥꯔꯣꯏꯁꯤꯡꯅ ꯋꯥꯖꯕ ꯅꯪꯒꯤꯗꯃꯛ ꯂꯩꯔꯥꯡꯅ ꯂꯩꯁꯥꯠ ꯇꯝꯗꯨꯅ ꯁꯥꯠꯆꯕ ꯅꯨꯖꯥꯒꯤ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯖꯕ ꯃꯄꯨꯒꯤ ꯈꯨꯌꯥ ꯌꯧꯖꯕ ꯀꯥꯜ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯕ ꯆꯥꯎꯊꯣꯛꯆꯕ ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯀꯔꯤꯒꯤꯗꯃꯛ ꯁꯥꯠꯂꯝꯕ ꯂꯩꯃꯥꯏꯗꯒꯤ ꯈꯨꯟꯖꯒꯦ ꯂꯩ ꯄꯣꯂꯥꯡꯗ ꯍꯥꯞꯆꯒꯦ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯀꯠꯆꯒꯦ ꯏꯇꯥꯔꯣꯏ ꯂꯩꯔꯥꯡꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯕꯅ ꯋꯥꯔꯧꯕꯔꯥ ꯃꯄꯨ ꯀꯥꯗ ꯌꯧꯅꯤꯡꯗꯕꯔꯥ ꯂꯩꯔꯥꯡꯕꯨ
ꯂꯣꯟꯊꯣꯛꯇꯕꯤ ꯂꯩꯔꯥꯡꯉꯣ ꯁꯤꯡꯒꯥꯔꯩ ꯂꯣꯟꯊꯣꯛꯇꯕꯤ ꯂꯩꯔꯥꯡꯉꯣ ꯁꯤꯡꯒꯥꯔꯩ ꯃꯤꯑꯣꯏꯕ ꯂꯛꯇ ꯄꯣꯛꯂꯕ ꯃꯤꯑꯣꯏꯕ ꯂꯛꯇ ꯆꯥꯎꯔꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯩꯈꯣꯏꯅꯗꯤ ꯂꯩꯔꯥꯡ ꯅꯪꯇꯕꯨ ꯄꯥꯝꯃꯨꯖꯩ ꯅꯪꯒꯤꯗꯃꯛꯇ ꯃꯋꯥꯖꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯗꯅ ꯄꯣꯂꯣꯏ ꯑꯣꯏꯕꯤ ꯅꯪꯒꯤꯗꯃꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯗꯅ ꯄꯣꯂꯣꯏ ꯑꯣꯏꯕꯤ ꯅꯪꯒꯤꯗꯃꯛ ꯌꯦꯡꯕꯗ ꯊꯃꯣꯏ ꯅꯨꯡꯉꯣꯟꯕꯤ ꯂꯩꯔꯥꯡ ꯅꯪꯕꯨꯅꯤ ꯁꯤꯡꯒꯥꯔꯩ ꯂꯩꯔꯥꯡ ꯅꯪꯕꯨꯅꯤ ꯁꯤꯡꯒꯥꯔꯩ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯣꯖꯥ ꯏꯆꯦ ꯃꯂꯥ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯕꯤꯕ꯭ꯔꯥ ꯀꯩꯅꯣꯒꯤ ꯀꯩꯅꯣꯒꯤ ꯁꯣꯝꯒꯤ ꯃꯇꯥꯏꯗ MIC ꯊꯥꯏꯗꯣ ꯃꯥꯏꯛ ꯊꯥꯏꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇ ꯈꯨꯗꯣꯝꯕꯤꯅ ꯊꯦꯡꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯃꯥꯏꯛ ꯊꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯂꯥꯁꯦ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕ ꯈꯤꯇꯪ ꯍꯩꯇ꯭ꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯒꯥꯟꯙꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ खितंग हौजिकांजिबु करी करी कमाना अवा नुंगाइजी कमाना तौबिरिगे अदगी ओजा गांधीना अखोगी सरेंग अखोगी अईबा मोइना खोंग थांजिनबिरेसी ओजागी करंबा निंगबा पांबा लेबननो हाइबदस मयामदा खितंग शेयर तौबिरमु हौजिक माइक्रोफोन ऑन तौरगा हाइफेतंग ओजा गांधीगी अवा नुंगाइ पाउदम खितंग थंबिरमु अवा नुंगाइ हाइरगदी किसु तो प्लेजिदे सम मतम तमजिगी याना याना बा सरी हाइदारे होय तुगा सेरिंग सिटी खोंदारपदी सम अइना थेंगजरुबा इबी अइना उजरुबा तुंगदा फरपा नुंगाइतबा अमदी हराउजरुबा अरगी मयाम सिगी पीरि इथिनदा तंग अइना खुदाजरुबा सुमरिदा अइना खोंदाजरपने हाइदारे होय हुजिक फावबदा ओजा गांधी अतोप लिटरेरी सोसाइटी मणिपुर की लेरीसिंग करम करम गा खुसमनबीरिबगे अदुगा तुंग कोइना खोगी मखाताना ओजा गांधी की लाइरिक सैरेंग की लाइरिक नत्रगा करिगुंबा फोंगनिंगबगी अपांबा लेबिब्रा हाइबजु मयामदा हाइफेतंग थंबिरम आई लाइरिक फोंगेना खंजरी तुबु अतै अतै जासिदा आई तुदोपा थमनबदी थवानगी साहित्य समिति दा अदगी इपाक हाइबंगा अदगी मोटिव राइटर एसोसिएशन जिगा बगी समझरी हाइतारे होय अदो याम नुंगाइजरे ओजा गांधीगी ngarang ngasi 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 natro kenogi ama अखोगी program ama ओजा गांधी खोगी तौबुबो माय माने ग्रामालक ngasi तौबनी ग्रामा लोक तौबिबुदुबो याम नुंगाइजरे अदु मा मखाताना ओजा गांधीगी सैरेंग खुदोल तंबिगदबा लेबिरगदी अमतंगा तंबिरमो अदुगा मैडम प्रमोदिनीदा अमुक लाक्सगे इसे मलागे से माइक्रोफोन याद्रिबनिना इसे मलादा लाक्सनिंगबनी अदु कनाबु लेबगे मालेम सिदा
ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯃꯔꯤꯁꯨꯕ ꯍꯥꯏꯗ꯭ꯔꯥ ꯃꯔꯤꯁꯨꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯁꯤꯒꯤ ꯃꯃꯤꯡ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯃꯥꯂꯦꯝꯁꯤꯗ ꯅꯪꯒꯤ ꯃꯄꯣꯛꯇ ꯇꯝꯂꯛꯈ꯭ꯔꯕ ꯑꯃꯝ ꯑꯉꯥꯜ ꯑꯅꯤꯒꯤ ꯈꯣꯡꯆꯠꯇ ꯆꯦꯜꯂꯤ ꯅꯪꯒꯤ ꯏꯒꯤ ꯇꯣꯡꯁꯥꯁꯤꯡꯗ ꯇꯧꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯔꯤꯒꯨꯝꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯕ ꯑꯅꯩꯕ ꯏꯆꯦꯟꯁꯤꯡꯗꯨ ꯃꯩꯁꯥ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯁꯤꯖꯤꯜꯂꯛꯂꯕꯗ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛꯇꯗ ꯃꯤꯠꯃꯥꯡꯗ ꯂꯦꯞꯈꯤꯒꯗ꯭ꯔꯥ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯄꯥꯡꯗꯕ ꯁꯛꯂꯣꯟ ꯁꯛꯇꯝꯒꯨꯝꯅ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯑꯣꯟꯗꯨꯅ ꯆꯦꯟꯒꯗ꯭ꯔꯥ ꯅꯊꯧꯅꯥ ꯑꯃꯠꯇ ꯎꯠꯂꯝꯗꯅ ꯇꯨꯍꯠꯄꯤꯔꯕ ꯀꯌꯥꯗꯨꯒꯤ ꯋꯥꯀꯠ ꯇꯥꯔꯝꯗ ꯃꯤꯇꯥꯡꯕ ꯁꯥꯗꯨꯅ ꯌꯦꯡꯒꯗ꯭ꯔꯥ ꯂꯣꯡꯊꯣꯛꯇꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯒꯗ꯭ꯔꯥ ꯅꯥ ꯄꯪꯕ ꯑꯃꯒꯨꯝ ꯂꯦꯞꯀꯗ꯭ꯔꯥ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛ ꯂꯣꯠꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯃꯒꯤ ꯃꯪꯂꯥꯅꯤ ꯈꯜꯂꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯅꯊꯧꯅꯥ ꯂꯣꯠꯁꯤꯜꯂꯤꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯐꯝꯒꯨꯝꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯎꯠꯂꯝꯂꯕ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣቨꯔꯤ ꯀꯪꯂꯩꯄꯥꯛꯀꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯨꯡ ꯑꯃꯅꯤ ꯁꯟꯗꯣꯛꯆꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯖꯥ ꯒꯥꯟꯙꯤꯒ ꯃꯃꯥꯡꯗ ꯑꯃꯨꯛꯄꯨꯗꯤ ꯂꯥꯏꯚ ꯇꯧꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯒꯤ ꯍꯦꯛ ꯑꯣꯖꯥ ꯃꯈꯩꯅ ꯊꯤꯕꯤꯅꯤꯡꯉꯤꯕ ꯁꯩꯔꯦꯡ ꯃꯈꯩ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯤꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯗꯨꯅꯤ ꯑꯩꯈꯣই ꯗꯤꯁꯀꯣቨꯔꯤ ꯀꯪꯂꯩꯄꯥꯛꯅ ꯄꯥꯝꯖꯔꯤꯕꯁꯦ ꯃꯦꯗꯥꯝ ꯃꯊꯪꯗ ꯃꯦꯗꯥꯝ ꯄ꯭ꯔꯃꯣꯗꯤꯅꯤꯗ ꯂꯥꯛꯆꯒꯦ ꯑꯗꯣ ꯃꯦꯗꯥꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯑꯣꯟ ꯇꯧꯔꯒ ꯃꯦꯗꯥꯝꯒꯤ ꯃꯈꯥ ꯇꯥꯕ ꯁꯩꯔꯦꯡ ꯑꯇꯩ ꯑꯇꯩ ꯇꯧꯕꯤꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯚꯔꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯪꯖꯔꯛꯄ ꯅꯨꯃꯤꯠꯁꯦ ꯁꯩꯔꯦꯡꯁꯦ ꯃꯁꯤꯡ ꯌꯥꯝꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯣꯏ ꯇꯝꯕꯤꯔꯝꯕ ꯃꯥꯜꯂꯤ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪꯒ ꯇꯝꯖꯔꯛꯀꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯪꯇꯅ ꯃꯍꯦꯜꯂꯤ ꯇꯥꯈꯣꯅꯦ ꯊꯃꯣꯏ ꯃꯄꯥꯎꯁꯦ ꯆꯠꯈꯤꯅꯨ ꯅꯥꯊꯩꯅ ꯅꯥꯛꯁꯤꯗꯩ ꯄꯨꯔꯛꯂꯤꯕꯅꯤ ꯊꯃꯣꯏꯅꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯦ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯦ ꯇꯥꯗꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯅꯥꯛꯁꯤꯗ ꯐꯝꯂꯣ ꯂꯥꯎ ꯇꯥꯗꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯅꯥꯛꯁꯤꯗ ꯐꯝꯂꯣ ꯂꯥꯎ ꯅꯣꯡꯒꯧꯕꯤꯅ ꯀꯩꯗꯧꯅꯤ ꯑꯩꯅ ꯉꯥꯏꯖꯕꯇꯅ ꯃꯍꯦꯜꯂꯤ ꯍꯥꯏꯈꯤꯕꯗꯥꯏ ꯇꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯂꯒ ꯂꯣꯏꯔꯕꯔꯥ ꯅꯨꯡꯁꯤꯕ ꯈꯨꯗꯝ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯕ ꯂꯣꯠꯁꯤꯟꯕꯔꯥ ꯊꯃꯣꯏꯅꯨꯡꯗ ꯈꯨꯗꯝ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯕ ꯂꯣꯠꯁꯤꯟꯕꯔꯥ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤ ꯂꯧꯅꯝ ꯇꯧꯕꯔꯥ ꯁꯥꯁꯤꯟꯅꯕ ꯊꯃꯣꯏꯔꯥ ꯍꯥꯏꯒꯠꯂꯣꯅꯦ ꯁꯝꯂꯥꯡꯁꯦ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯎꯅꯕ ꯄꯥꯏꯔꯝꯕ ꯈꯨꯖꯦꯡ ꯊꯥꯗꯣꯛꯄ ꯁꯃꯥꯏ ꯂꯩꯒꯦ ꯈꯟꯕꯔꯥ ꯄꯥꯏꯔꯝꯕ ꯈꯨꯖꯦꯡꯁꯦ ꯊꯥꯗꯣꯛꯄ ꯁꯃꯥꯏ ꯂꯩꯒꯦ ꯈꯟꯕꯔꯥ ꯂꯨꯔꯕ ꯏꯌꯥꯏꯗ ꯄꯨꯊꯔ ꯏꯔꯥꯛꯅꯍꯟꯒꯦꯕꯨ ꯈꯟꯕꯔꯥ ꯂꯨꯔꯕ ꯏꯌꯥꯏꯅꯨꯡꯗ ꯄꯨꯊꯔ ꯏꯔꯥꯛꯅꯍꯟꯒꯦꯕꯨ ꯈꯟꯕꯔꯥ ꯏꯌꯥꯏꯅꯨꯡꯗ ꯇꯥꯔꯤꯕ ꯃꯤꯔꯦꯜꯁꯦ ꯏꯕꯥꯅꯤꯒꯤ ꯃꯤꯅꯝꯕꯔꯥ ꯍꯥꯏꯌꯨꯅꯦ ꯍꯤꯔꯨꯕꯥꯛꯇ ꯀꯥꯈꯠꯁꯤ ꯄꯟꯊꯨꯡ ꯌꯧꯅ ꯍꯤꯍꯣꯜꯂꯣ ꯍꯤꯔꯨꯕꯥꯛꯇ ꯀꯥꯈꯠꯁꯤ ꯄꯟꯊꯨꯡ ꯌꯧꯅ ꯍꯤꯍꯣꯜꯂꯣ ꯅꯣꯡꯖꯥꯕꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ
ꯅꯣꯡꯖꯥꯕꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯣꯡꯒꯤ ꯃꯄꯩꯁꯤꯡ ꯃꯥꯡꯈ꯭ꯔꯒ ꯇꯔꯨ ꯇꯔꯨ ꯑꯇꯤꯌꯥꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛꯅꯤ ꯇꯔꯨ ꯇꯔꯨ ꯑꯇꯤꯌꯥꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛꯅꯤ ꯇꯥꯔꯤ ꯃꯤꯔꯦꯜ ꯅꯪꯇꯒꯤ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯏꯅꯥꯛ ꯅꯛꯁꯤꯟꯕ ꯉꯝꯗꯕ ꯄꯨꯟꯕꯅꯨ ꯀꯅꯥꯒꯤ ꯊꯧꯔꯤꯅ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯉꯝꯂꯣꯏ ꯈꯣꯡꯊꯥꯡꯗꯨꯅ ꯁꯥꯈꯤꯅꯤ ꯅꯨꯡꯁꯤ ꯁꯩꯍꯧꯗꯤ ꯁꯛꯂꯝꯕ ꯁꯩꯔꯣꯏꯐꯝꯗꯤ ꯇꯥꯛꯂꯝꯗ ꯅꯨꯡꯁꯤ ꯁꯩꯍꯧꯗꯤ ꯁꯛꯂꯝꯕ ꯁꯩꯔꯣꯏꯐꯝꯗꯤ ꯇꯥꯛꯂꯝꯗ ꯃꯄꯨꯡ ꯐꯥꯗ꯭ꯔ ꯁꯩꯁꯛꯇꯣ ꯀꯔꯤꯒꯤꯗꯤ ꯇꯝꯕꯤꯕ ꯃꯤꯠꯌꯦꯡꯅꯗꯤ ꯍꯥꯏꯔꯤꯅꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯤꯠꯌꯦꯡꯅꯗꯤ ꯍꯥꯏꯔꯤꯅꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯏꯊꯣꯡꯗꯨꯗ ꯇꯥꯔꯤꯅꯤ ꯃꯃꯤꯃꯗꯤ ꯇꯠꯇꯅ ꯅꯤꯡꯉꯝꯗꯕ ꯈꯨꯗꯝꯗꯣ ꯅꯛꯁꯤꯟꯖꯕ ꯉꯝꯗꯕ ꯅꯤꯡꯉꯝꯗꯕ ꯈꯨꯗꯝꯗꯣ ꯅꯛꯁꯤꯟꯖꯕ ꯉꯝꯗꯕ ꯉꯥꯏꯔꯤ ꯑꯩꯗꯤ ꯃꯣꯃꯣꯟꯅꯅ ꯅꯪꯅ ꯂꯥꯛꯄ ꯏꯅꯥꯛꯇ ꯑꯆꯤꯛꯄꯗ ꯐꯝꯗꯨꯅ ꯏꯗꯣꯝꯃꯠꯇ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯉꯥꯏꯈꯤꯒꯅꯤ ꯌꯥꯆꯪꯂꯕꯁꯨ ꯄꯨꯟꯁꯤ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯕꯁꯨ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯅꯨꯡꯁꯤ ꯁꯩꯔꯣꯜ ꯇꯥꯗꯨꯅ ꯍꯔꯤ ꯅꯣꯡꯅꯥꯡꯒꯤ ꯅꯨꯡꯁꯤ ꯁꯩꯔꯣꯜ ꯇꯥꯗꯨꯅ ꯑꯍꯤꯡꯒꯤ ꯇꯟꯗꯜ ꯃꯉꯥꯜꯗ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯍꯤꯡꯒꯤ ꯇꯟꯗꯜ ꯃꯉꯥꯜꯗ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯣꯖꯥ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯀꯩꯅꯣ ꯏꯆꯦꯃꯂꯥꯁꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯏꯆꯦꯃꯂꯥꯒꯤ ꯁꯩꯔꯦꯡꯁꯦ ꯑꯃꯨꯛꯇ ꯑꯣꯖꯥ ꯒꯥꯟꯙꯤꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣꯒꯤ ꯍꯥꯟꯅꯕꯨꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯦꯗꯥꯝꯒꯤ ꯂꯩꯐꯝꯁꯤ ꯑꯃꯨꯛꯇꯒ ꯅꯤꯡꯁꯤꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯒꯣꯜꯕꯟ ꯁꯌꯥꯡꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯃꯐꯝ ꯌꯥꯝ ꯑꯃꯗ ꯅꯨꯡꯉꯥꯏꯖꯔꯦ ꯂꯩꯖꯩ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯀꯩ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯃꯦꯗꯥꯝ ꯁꯤꯟꯐꯝ ꯑꯣꯖꯥ ꯑꯩ ꯊꯣꯏꯗꯣꯛꯄ ꯍꯣꯠꯅꯖꯕ ꯑꯁꯤ ꯂꯩꯖꯗꯦ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯤ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯄꯣꯊꯥꯖꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯂꯥꯗ ꯑꯝꯇ ꯂꯥꯛꯆꯒꯦ ꯀꯩꯅꯣꯒꯤ ꯁꯣꯝꯒꯤ ꯏꯆꯦꯃꯂꯥꯒꯤ ꯁꯣꯝꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯁꯦ ꯌꯥꯔꯦ ꯇꯥꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯍꯟꯗꯛꯇꯤ ꯑꯣꯟ ꯇꯧꯔꯦ ꯌꯥꯔꯦ ꯁꯩꯔꯦꯡ ꯑꯝꯇꯪ ꯂꯥꯟꯊꯣꯛꯄꯤꯔꯛꯎ ꯏꯆꯦꯃꯂꯥꯒꯤ ꯍꯣꯏ ꯊꯤꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯥꯎ ꯏꯆꯦꯃꯂꯥꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯤꯕ ꯌꯥꯔꯦ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯁꯛꯂꯣꯜ ꯍꯣꯡꯂꯕꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯉꯁꯤꯗꯤ ꯑꯋꯥꯠꯄ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯏꯆꯦꯃꯂꯥꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯚꯔꯤ ꯀꯪꯂꯩꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯧꯖꯅꯤꯡꯉꯤꯁꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕ ꯑꯗꯨꯒ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯤꯡ ꯇꯧꯅꯗꯕ ꯑꯃꯒ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯅꯠꯇ꯭ꯔꯒ ꯋꯥꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯦ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯁꯦ ꯌꯥꯝꯅ ꯄꯥꯏꯕꯅꯤꯅ ꯑꯗ ꯃꯣꯏꯗ ꯃꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯧꯍꯜꯂꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯗꯨꯅ ꯆꯦꯅꯦꯜꯁꯦ ꯍꯥꯡꯗꯣꯛꯆꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ
isai makti yaude koi sida art and culture Manipur gi khunung isai jagoi adagi cultural ga mari lainaba program sing jo dum sandok chaningba adu madam koina koi gi khangbiba natraga tabiba lairagadi koi gi hangjan mit khuding sina koi gi saireng gi program ona tawraga aduga mathang gida aina muk mathang gida mu koina discovery kangai pakna tawda duise koi gi meet the scholar haina program ama muka hokdok sagi khalli meet the scholar se koi gi interaction toba koi gi akhang hai koi gi kano sing koi gi Manipur gi leriba nai sida sanari ba hauna loser aksi ka si discipline kai thare imayam je angang sing sida koina kaman taraga moi ga wari watai saraga angang sing na moi hangna ko question sing duga akhang hai sing siga tanarga moi gi moral amasung kano sing je koina tang growth tongna badu gi program ama meet the scholar haina program ama su tawjakani adu medam ko su saru gabi ko su kaide adu gi su whatsapp group ama semaga lairabani aduga su medam ko yaubiraga moi dangang gaide piningba messages haureba kunai sida medam ko na tawang ningba hojiki lairiba kunai sida piningba message sing medam ko na pibi na adu gi su sinjarake isi malagi semta Nungan tarabo. Tare Yarabo. Hanaki themuranu adum pabiro isi mala adum pabiro Lanthok-sari aigi saireng saklon gabi Manipur. Ima leibak Manipur ngasidi awat patana thalle. Hairam badai matam amada mani gi leibak Manipur. Adubu ngasidi tinkhre chakhotpagi khongjelda. Bom nongmai guligi maikhurakta ima leibak Manipur. Mibu mina mi oina uraktraba. Thawaibu hakchangna pamuraktraba. Ahingbana asibabu kiraktraba. Ahingsabu hingsana namatlare. Nasa singidamakta mi pairabi ima. Napari namom mayam se kari thoklagadauri khanbada. Palemgi maithong langsillaboy. Napari nongsa pangalba namom thauna phabi sing. Ngam namak mangkrabara makhoido. Ngasidi kadai ima. Ngasidi kadai ima. Matang sida loisenjarage. Tapi beranongan. Tade. isi malagi ani suba saireng pabiro ai microphone off tawbi Ha. Tare kano madam kano gi isi malagi ani suba saireng pabiramo koigi saireng mapung phana hudol tambiba kaisu kaide koigi matam sang adum lobi ba saireng ji makha saireng pabiramo adu madam pramodini gidi ngasi adum mapung phana adum pabirabani adum oja gandhi su lakpirami adu di pasarage ko makha satabiyo parage hoi aigi ani suba saireng lanthok-sari lairabi ima aigi ima lairabi nongmatasu sangjade nongmatasu pothade palem ima lairabi sarai phimal setuna tek tek kari sana kaithelda chatli luthong puduna nongmagi tho'uba ensang napi mana masing lukmai panduna yonjari sana kaithelgi sidaiduda
ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏꯗꯨꯗ ꯁꯤꯠꯇꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯂꯦꯝꯗꯕꯁꯨ ꯀꯌꯥꯅꯤ ꯅꯣꯡꯃꯇꯕꯨ ꯋꯥꯔꯧꯖꯗꯦ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯥꯏꯔꯕꯤꯅꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯑꯐꯪꯕ ꯇꯔꯥ ꯁꯦꯡꯒꯥꯎ ꯅꯨꯡꯗ ꯍꯥꯞ ꯃꯇꯝ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯏ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯆꯥꯎꯗ꯭ꯔꯤꯕ ꯃꯄꯥꯔꯤ ꯃꯃꯣꯝꯗꯨꯒꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤ ꯅꯣꯡꯃꯇꯁꯨ ꯁꯪꯖꯗꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯂꯥꯒꯤ ꯁꯩꯔꯦꯡ ꯊꯤꯕꯤꯔꯝꯃꯦ ꯃꯦꯗꯥꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤꯁꯨ ꯊꯤꯕꯤꯔꯝꯃꯤ ꯏꯆꯦꯃꯂꯥꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯊꯤꯕꯤꯅꯤꯡꯉꯒꯗꯤ ꯃꯈꯥ ꯇꯥꯅ ꯊꯤꯕꯤꯕ ꯌꯥꯒꯅꯤ ꯃꯈꯥ ꯑꯃꯒ ꯂꯥꯟꯊꯣꯛꯄꯤꯕ ꯌꯥꯒꯅꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯄꯥꯎꯃꯦꯟ ꯋꯥꯍꯩ ꯄꯥꯔꯤ ꯅꯪꯕꯨ ꯄꯪꯉꯤꯗ ꯄꯥꯏꯃ ꯋꯥꯈꯜ ꯊꯦꯜꯂꯤꯗ ꯂꯥꯞꯅ ꯆꯠꯂꯨꯏ ꯂꯪꯖꯔꯨꯏ ꯀꯣꯏꯅ ꯆꯠꯂꯨꯏ ꯀꯣꯡꯖꯔꯨꯏ ꯂꯪꯖꯕꯇꯅ ꯁꯔꯨ ꯀꯣꯡꯖꯕꯇꯅ ꯊꯧꯗꯥꯡ ꯑꯣꯏꯗꯨꯅꯇ ꯇꯣꯛꯀꯅꯤ ꯄꯥꯔꯤ ꯅꯪꯕꯨ ꯄꯪꯉꯤꯗ ꯄꯪꯂꯒꯅꯨ ꯄꯥꯔꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯅꯨ ꯑꯍꯦꯟꯕ ꯂꯟꯕꯨ ꯇꯥꯟꯕꯗ ꯃꯤꯅꯥꯏ ꯌꯣꯠꯅꯤꯡ ꯊꯥꯡꯗꯨꯅ ꯁꯥꯃꯨ ꯄꯥꯡꯒꯜ ꯇꯦꯛꯇꯨꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡꯇ ꯀꯦꯝꯂꯒꯅꯤꯌꯦ ꯄꯥꯝꯃꯨꯕ ꯀꯅꯥꯅ ꯐꯥꯗꯨꯅ ꯁꯅꯥꯒꯤ ꯄꯣꯟꯗ ꯊꯝꯂꯕꯁꯨ ꯋꯥꯆꯦꯠꯀꯤ ꯄꯣꯜꯁꯦ ꯅꯤꯡꯁꯤꯡꯉꯨꯅꯦ ꯅꯤꯡꯁꯤꯡꯉꯨ ꯄꯟꯊꯧ ꯃꯍꯥꯛꯄꯨ ꯀꯟꯊꯣꯛꯂꯝ ꯄꯂꯦꯝ ꯃꯥꯕꯨ ꯇꯦꯝꯁꯤꯡꯗꯨꯅ ꯅꯅꯤꯡ ꯇꯧꯅ ꯆꯠꯄꯗꯤ ꯂꯩꯈꯥ ꯇꯥꯔꯣꯏꯗ꯭ꯔꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯃꯃꯜ ꯂꯩꯔꯣꯏꯀꯣ ꯄꯥꯔꯤ ꯅꯪꯕꯨ ꯄꯪꯉꯤꯗ ꯄꯥꯔꯤ ꯅꯪꯕꯨ ꯄꯪꯉꯤꯗ ꯁꯨꯝꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯑꯃꯅꯦꯅ ꯂꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯁꯩꯔꯦꯡ ꯑꯃꯇꯪ ꯄꯥꯕꯤꯅꯤꯡꯉꯤꯕ꯭ꯔꯥ ꯑꯗꯨ ꯀꯩꯅꯣꯔꯒ ꯃꯈꯥ ꯄꯥꯕꯤꯔꯒ ꯏꯆꯦꯃꯂꯥꯒꯤ ꯑꯃ ꯄꯥꯕꯤꯔꯒ ꯑꯗꯨꯝ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯪꯒꯤ ꯈꯨꯠꯁꯥꯒꯤ ꯃꯃꯤ ꯇꯥꯔꯕ ꯅꯥꯎꯔꯦꯜꯁꯦ ꯆꯔꯥ ꯅꯥꯃꯇ ꯆꯥꯔꯕꯁꯨ ꯍꯤꯡꯃꯤꯟꯅꯔꯝꯕꯅꯤ ꯅꯣꯛꯅ ꯅꯣꯛꯅ ꯏꯆꯥꯁꯤꯡꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩꯗ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯗꯨꯅ ꯕꯔꯥꯛ ꯏꯄꯥꯛꯀꯤ ꯍꯤꯍꯣꯟꯕ ꯑꯣꯏꯅ ꯕꯔꯥꯛ ꯏꯄꯥꯛꯀꯤ ꯍꯤꯍꯣꯟꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯃꯤꯍꯥꯠꯄꯤ ꯀꯣꯔꯣꯅꯥꯅ ꯃꯨꯟꯗꯨꯅꯕꯨ ꯄꯨꯕꯤꯈ꯭ꯔꯦ ꯑꯔꯣꯏꯕ ꯁꯛꯇꯝ ꯐꯥꯎ ꯎꯖꯕ ꯐꯪꯗꯅ ꯑꯔꯣꯏꯕ ꯁꯛꯇꯝꯗꯨ ꯐꯥꯎ ꯎꯖꯕ ꯐꯪꯗꯅ ꯊꯝꯕꯤꯔꯝꯂꯦ ꯑꯩꯕꯨ ꯕꯔꯥꯛꯀꯤ ꯂꯩꯉꯣꯏ ꯁꯦꯛꯇꯥ ꯊꯛꯇ ꯅꯤꯡꯈꯥꯏꯗꯧꯔꯕ ꯏꯄꯥꯛꯀꯤ ꯇꯣꯔꯕꯥꯟꯁꯤꯗ ꯅꯤꯡꯈꯥꯏꯗꯧꯔꯕ ꯏꯄꯥꯛꯀꯤ ꯇꯣꯔꯕꯥꯟꯁꯤꯗ ꯇꯥꯔꯤ ꯉꯁꯤꯁꯨ ꯅꯥꯄꯁꯤꯗ ꯇꯥꯔꯤꯅꯤ ꯉꯁꯤꯁꯨ ꯅꯥꯄꯁꯤꯗ ꯇꯠꯇꯅ ꯇꯣꯔꯕꯥꯜ ꯑꯃꯗꯒꯤ ꯇꯣꯔꯕꯥꯜ ꯑꯃꯗ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯍꯤꯊꯥꯡꯐꯝ ꯌꯧꯅ ꯍꯤꯔꯨꯕꯥꯛꯇ ꯇꯣꯡꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯁꯛꯈꯤꯕ ꯅꯨꯡꯁꯤꯔꯕ ꯏꯁꯩꯗꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯁꯛꯈꯤꯕ ꯅꯨꯡꯁꯤꯔꯕ ꯏꯁꯩꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯐꯝꯄꯥꯛꯇ ꯍꯤꯔꯣꯟꯕ ꯅꯪꯅ ꯆꯠꯈ꯭ꯔꯕꯗ ꯂꯃꯥꯡꯅꯔꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯍꯤꯅꯥꯎꯁꯦ ꯍꯦ ꯕꯔꯥꯛ ꯏꯄꯥꯛ ꯅꯨꯡꯁꯤꯕꯤ ꯎꯔꯝꯕꯔꯥꯅꯤ ꯃꯥꯟꯖꯗꯣ ꯅꯪꯒꯤ ꯏꯄꯥꯛꯁꯤꯗ ꯅꯠꯇꯕꯔꯥꯅꯤ ꯄꯨꯟꯁꯤꯅ ꯃꯅꯤꯡ ꯇꯝꯂꯝꯕ ꯑꯍꯥꯡꯕ ꯍꯤꯅꯥꯎꯁꯦ ꯅꯥꯊꯩꯔꯦꯗꯣ ꯅꯊꯥ ꯅꯨꯡꯁꯤꯔꯒꯦ ꯑꯍꯥꯡꯕ ꯍꯤꯅꯥꯎꯁꯦ
nathairedo nathanu siragi Pangal sonbini inthokpinu nakadai sakta jage manjamahut sinduna nung sirabi bara ipak nathanu sira nung sirabi bara ipak nathanu sira Choktabana ida honjage honjage ne hirelse Hitangpham amadagi hitangpham amada Hitangpham amadagi hitangpham amada Thawaigi manjau nungsiba Lok parani nangbu atiyagi sajik thaba marakta Eko sakhibadai wasak ama narando baba kurumbada Thadok loi haina punsigi oina aibu Hundok lami aibu barak torban sida idom Hundok lami aibu barak torban sida idom Nangi kusagi mami tarabanaurilse Sinaram laga ipamda nadom kaida satliba Sakhi gadra nung siraba isay Sakhi bagum nangna Sakhi gadrani nung siraba isay Sakhi bagum nangna Tahan kora Panthong pam tam liba zatik singbu Nangi mataw tamdona Pilhal kora makoibo Za aigi sayang tang sagalo sinjar Madam Koigi, Hana Sanaba, and then Marum Mapanko, Adul, Koigi, Kandoroga, Koigi, WhatsApp groups, setting Kudoltam, you have WhatsApp groups, the phone number, Hatsin Biro, I don't get to Aduga, Smana, Tangs Kudingi, Numidang Pungni Pandagina, Hara Mapan Krahen, the Pawa, the Nakoi, Lapsi Kaduna, Koigi, Aiba Singidamata, Smana, Kandogani Yamna Mapungana, Adongi, Matikana, Kugi, Matam Iduna, Kugi, Yamna, Mapungana, setting Kultan view, Ado Wari Watai Saduna, Hariba, Kugi discovery can make part have a sinilase, Kugi art and culture, Amusing Korigol, the Marida in a box, Hazaba, Duna, could Korigol to be the Sina, Sinin, Nasibu, Masakang, Buhonabada, Madame Konsumating Pang view, Haba. Wakamji Tamzaraga, Masigo and Adi, Matangs discovery Kamipaki, Sering Kudol Tambu, have a life, thanks to Lucinda, and Mayam, the Ayam. Thank you.